अहानबद मूवीज रिवील मणिपुरना मयामबु तरामना ओक्साबगा लोइनना इकोक नोना खुरुमजरी ngasisu movies reveal manipurna horror thriller category da chanba Hollywood movie ama puduna laksari ba movie asigi mamingna The Autopsy of Jane Doe hariba movie asi 2016 da release tawduna IMDb gi rating da 10 gi manung da 6.8 fangli Rotten Tomatoes na 86% amadi Google users singna 82% like piba adugum laba thuidok hendok na maming salaba movie ama haibadu oiri movie asida maru oiriba saktam langliba singdi Jane Doe gi saktam dana Olwen Kelly Astin Kauwa miwai amagi saktam dana Imal Hirsch mahaki mapa Tommy gi saktam dana Brian Cox asina singbani movie asi Manipuri da handok saba matam da soi khiba lan khiba sitha nanda uba yawrabasu movies reveal Manipur gi maikei dagi mayam da ngakpiu haina nolokna ningsingjari adudi movie asigi explanation haujarage mayam pungning changna taminarasi movie asigi haudorakpada police officer singna yum amada siduna leiramba mioi kharagi asiba hakchang singi maramda crime scene investigation tawduna thijalambadu uladuna movie asi haudorakli police singna thijalamba aduda yum adugi makhada leiriba basement da naha oiriba nupi amagi asiba hakchang phumjillaga leirambadu thengnaramkhi thijilamba adudagi thengnarakpa khwaidagi ngangningai oiriba wafamdi yum aduda fangliba asiba hakchang sing adu loinamak asok apan nangkhibagi dakfam tana sokhibagi mami taraga leirambadu thengnarami amadi yum aduga asiba hakchang sing aduga loinamak mari mata thongnarami adubu basement da asiba hakchang ama fangliba naha oiriba nupi adudi masada sokhibagi dakfam amata fawba taramdana siraga leirambadu police na thengnarami masidagisu henangak liba puning huningai oiriba wafamdi hariba basement da fangliba nupi asi yum asiga mari leinaram khide amadi nupi asi kanano kadai dagino haibana singba nupi asigi akupa detail sing adu police na khangba ngamlamde maram aduna nupi asigi maming asi Jane Doe haina police na tholamki amadi Jane Doe na siraga leirambagi maram sing khangdoknaba Jane Doe gi asiba hakchang adu autopsy tongnaba haibadi postmortem tongnabagi damak police na thakhinaba sem saramki masigi matungda sin asidana amuk Tommy kauba ahal amaga amadi mahaki masanupa Astin hariba mioi asiga makoi ani maina saklaba asiba hakchang ama postmortem tawraga leirambadu uri mapa masa makoi ani gi sinfam asiba hakchang sing autopsy tawduna sibagi maram khangdoknaba honaba asina oiramkhi amadi makoi gi family gi haukraba mirol sing adusu sahi lisang sina sapmanaba sinfam asi tawduna lakhiba oiramkhi makoina leiriba yum adugi makhada leiriba basement aduda autopsy room oiduna asiba hakchang simbu postmortem tawbam oirami amadi asiba hakchang simbu thamnaba moksu autopsy room aduda oiramkhi asiba hakchang amabu autopsy tawriba matang aduda Tommy na masanupa Astin da mioi asina sibagi sapchaba maram adu khangdoknaba honagadabani haina khanglami maram aduna mioi amana sibagi maram asi sapchana lepthokringai mamangda asiba hakchang adugi oiriba fibam adu kupna hana nainagadabani haina masanupa Astin da khangalami asumna makoi anina pangthokliba thabak adu loiraba tungda Tommy na masanupa Astin da autopsy room aduda sairiba sing adubu loisinaba hairamlaga ka adudagi Tommy thokirame Astin na ka adubu loisilaba tungda makoina leiriba yum aduda Astin gi girlfriend Imasu laklamki Astin amadi Ima punna movie yengba chatlunaba mamangda haina khibagi matung ina yum aduda Imana Astin bu hauba lakpa oiramki Ima ihan hanbu oina yum aduda changlakpa oibana yum adugi manungda leiriba sing adu yengna makoi ani wari sanaduna autopsy room aduda changlaklame madudagi Imana asiba hakchang sing mok manungda thamliba adudagi asiba hakchang ama yengge haina Astin da hairame maki wafam aduda Astin na yaramde amadi matang aduda Tommy su ka aduda changlaklame madudagi Tommy na autopsy tawdriba asiba hakchang ama Imada yenghanaba Astin da hairaklame asumna Astin na manungda thamliba asiba hakchang ama singthoraktuna Imada yenghlame manungdagi singthorakliba asiba hakchang adugi makhongda bel ama kiriba adu ubada karigidamak bel asi kiribano haina Imana hanglame maduda Tommy na mioi adu tasengnamakki sirabra haibadu khangdoknabani thainagi matamda koma da leiriba mioi amasung tasengna siriba mioi gi marakta khangdoknaba honabada awaba ama oinarami maram aduna mokta thamliba hakchang khudimak bel amamam kisanarami aduna karigumba bel khinglakpagi makhol taraklabadi kanagumba mioi amadi hingli haibasi khangnarami haina Tommy na tamlami masigi tungda Ima amadi Astin yum adudagi chatnaba tholakpada mamangda yum amada thengnakhiba asiba hakchang sing adugi maraktagi Jane Doe gi hakchang adu police officer amana yum aduda purakpadu makoi anina thengnarami
asumna Jendogi haksang adu autopsy room da puraklaba tungda Tommy do uladuna police officer aduna Tommy da hairami mahaksi system da thijinbada ID fingerprint na chingba amata thengnade Jendo na siramliba yum asida mi mari siraga lairamliba asigi maramda hayeng ayuk press ki miyo singna hanglakadaba maramna Jendo bu matau karamna siribano haibasi hayeng ayuk fawbugi manungda khangdoraknaba Tommy da police officer aduna wari sanarami makhoi ani wari saneringai matang aduda Tommy ki haudong adu autopsy room aduda sanglakduna haudong aduna Jendo da munna yengladuna maram laitana nganglaklami asumna makhoi anina wari sanaribadu loiraduna police officer adu mafam aduda chatkirami nakal amadana asiba haksang ama police na Tommy ki manakta pusan khiba adudai astin na asiba miyoi adugi autopsy adu thuna loisinaba mapagi mateng pangba pamlamkhi maram aduna ima amadi astin na movie yenglunabai tholakliba aduda astin na ima da movie adu hore numidang athengbagi midnight show da oina yenglurasi haina phongdoklami asumna makhoi ani numidang athengbada oina thengnabada yanaraduna astin na mapagi mateng pangba satkhirami amadi imasu yum adudai satkhirami matau asumna Jendo na sibagi maram asi khangdoknaba Tommy amadi astin na khudakta autopsy tawgadaba adu mahausagumna radio da lakliba thoram adu tana horami astin na Jendo gi haksang adugi photo namami amadi nupi asi sahi kungi mathakta oiramgani haina khalami Jendo gi haksang pumba adu Tommy na yengsinba horoklami maduda I thokhibagi khamdek khibagi dakfam na singba amata Jendo gi haksang da taba thengnaram khide adum oinamak uisalaga lairiba mahaki mamit adu hangdoktuna yenglubada mitki eyeball adu ngaurunaraga lairambadu thengnarami asumna mitki machuda honglakliba si matam kuirabai mangda siraba misingna oigali haina Tommy na khalami adubu Jendo gi haksangi oiriba fibam asina takli madudi mahaksi siba kuidri haibasini makata na thijinba duda Jendo gi haksang asidi asiba haksang amagi oibam thopa oidaba mahausaga manadaba matau ama Tommy amadi astina thengnaraklami isam samna asiba haksang amada oigadaba singadu Jendo dadi amata oiramde haibadi mahaki haksang adu hingliba mioi amagumna langkhallaga mangal leina maksandana leiri asiba mioi amagi saru ani gi tainabam joinadu saptingna lengthok lengsin yadana leigadaba adusu amata leiramkhide Jendo gi haksang da oiliba fibam singadu astina green board amada ithoklami asumna ithoklabadi nupi asi kamdongna siribano haibasi laina khangdokba ngamnabagi oirami masidagi Tommy na makhata na Jendo gi makhut amadi makhong adu amuk yengsinba horoklami maduda khutki khudangi amadi khonggi khujengi saru singadu teklaga leirambadu thengnaraklami adubu henangalibadi asumna saru tekpa kaiba tawbada skin da asopa nangkhibagi dakfam na singba pongkhatpagi mami amata fawba taramkhide masigi tungda astina Jendo gi khujinda amadi samda pakliba leibak sing amot pasing adu lokhthoklami adum oinamak hairiba leibak adu makhata na thijinbada leibak adudi Jendo na siraga leiramliba mafam adudagi nate atopa mafam amadagini haibasi khanglaklami masigi tungdana amuk Jendo gi machin adu hangdoktuna yenglubada mahaki marai adu yaramdabadu ubada mahaksi human trafficking haibadi mioiba lalonbagi victim ama oiramgani haina Tommy na lepami makhata na Jendo gi body adubu yengsinbaduda mahaki makhanauda karigumba ma pallaga leibadu Tommy na thengnarami makhanauda pallibadu Tommy na laktokpada lang matat amana panba oiramkhe amadi Jendo gi yagi yapang amasu yaramdabadu thengnarami asumna Jendo gi mapal thonggi oiba haksangi saruk sing adu yengsinba thijinba loiraba tungda makhata na matam manghandana Tommy amadi astina Jendo gi autopsy adugi makhata ba stage adu khudakta hounaba sem sarami haibadi Jendo gi haksangi manungi organ sing adu thijinba hounaba sem saramkhe Tommy na Jendo gi haksang adubu lenba hauge tobada radio tharaga thamliba channel adu masa matomda honglaklami amadi 1950s ki matamgi ariba isai oina radio aduda matomda tharaklami adum oinamak Tommy amadi astina karisu thoidopa khaluba tawdana makhoi anina tawgadabadu makha satharami asumna Jendo gi body adu lenthalaba tungda Tommy na Jendo gi haksangi kayat manungda angakpa matau ama muk thengnarami madudi mahaki langsadu maina sathina sakhibagi 3rd degree burn tawkhibagi mongda langsadu musuk muraga leirambadu thengnaraklami masida sunatana Jendo gi haksang manungi kayat singadu lenthat khibagi dakfam mayam ama tarambadu Tommy amadi astina thengnarami asumna Jendo bu matau karamna sikhibano habsi khangdoknaba thijilingai cherak asida kariguma posak ama makhada takhibagi makhol tarakpadagi makhoi anina tawramliba du lepami amadi
Astinna autopsy room adudai tholktuna posak ama takhibagi makhol adu karino haina yengsimba lakhirami. Yum aduda leiriba ka amadagi ka amada sangduna Astinna check tawrami amadi mahakna lakriba lambi adugi mathakta theliba mingselda yenglubada kanagumba ama lepaga leibadu mingsel aduda uraklami. Adum oinamak mingselda uriba kanagumba mioi ama lepaga leiriba mafam mapa adu Astinna tapna sangsinduna yenglubada mafam aduda kanagumba mioi amatadi leiramkhide. Asumna Astinna makhatana pochai thambam ka amagi manakta yorokpada ka adugi manungdagi makhol ama Astinna taraklami. Mahakna ka adugi manungda sangsinduna yenglami amadi makhol adu ka aduda nungsit changnaba leiriba air vent tai oiramgani khanduna Astinna chokri amagi mathakta kakhatuna air vent adugi manungda kari leibage haina yenglami. Matang aduda air vent adugi manungi amamba marak aduda karigumba ama khangongdana makhol thongna senkhibagi mongda urakpa aduda Astin khangduna mahakna chokri adugi mathakta lebliba adudagi makhada taraklami. Tomisu Astinna makhada takhibagi makhol adu tabadagi Astinna leiriba ka adugi manakta laktuna changlakami. Amadi air vent adugi manungda torchlight kapsinduna yenglubada makhoigi haudong adu yamna thina soktuna taraga leirambadu makhoi anina thengnaraklami. Haudong aduna sokpagi wana saina khanglaga leibadu ubada Tomina yengba ngamdraduna haudong adugi mangaksam leithekduna hatolamki. Asumna makoina nungsina loijariba haudong adu nungaitana crematorium leiriba mai thabam kada changduna haudong adu mai thadoktuna aroiba mathong mangam pangthokpiramki. Masigi matungda Tommy amadi Astin makhatana autopsy tawribadu makha satharami. Maduda mi amabu paralyzed tohanba ngamba Jimson Wheat kauba pambi amakhak Zendogi sakhau manungda yarambadu thengnarami. Masida sunatana Zendogi yapang ama yaramkhidaba adusu phi macha amana yapang adu chena yomsinduna mahaki haksangi kayat manungda yarambadu thengnaraklami. Hairiba phi adu makhatana thijinbada yamna ngangningai oina Roman number alphabet amadi diagram na singba phi aduda irambadu makhoi anina thengnarami. Masigi tungda Tommy na Zendogi haksangi unsagi saruk sing adu lenthalami amadi phi aduda yeklamba diagram aduga manana haksang manungi unsada yeklambadu thengnarami. Matang aduda autopsy room aduda tharaga thamliba radio adu masa matomda tongan ba signal frequency da honglaktuna makhoi anina tawriba aduda ayetpa piraklami amadi khanghodana ka aduda leiriba tubelight bulb sing adusu loina pokhairaktuna ka adu pumam mamongki. Amadi amamba marak aduda karino khangdaba makhol mayam ama autopsy room aduda makhoina taraklami. Madudagi Astinna flashlight thanduna mapabu kauduna thirami amadi mapana leiribadu uraklami. Adum oinamak autopsy room aduda moksu oiduna asiba haksang mayam ama manungda thamliba adugi thong sing adu masa matomda hangdoklaga leiramduna asiba haksang amata mafam aduda leiramkhide amadi Zendo matomda mafam aduda lengdana leirambadu thengnarami. Masidagi makhoi ani oirakliba asida akiba faurukladuna yum asidai khudakta thohongnaba thorang tawraklami. Adum oinamak autopsy room asi yum adugi basement makhada leiba maramna mathakta kakhatpa mathau tarami amadi mathakta kakhanaba leiriba lift adugi manakta yorokpada lift adudi mathau taramkhide. Asumna lift adu sijinaba yadaba adudagi staircase ta kakhatuna yum adudagi mapalda thongnaba leiriba thong amagi manakta laklami. Adubu hairiba thong adusu akanba nong nusit sitpadagi una nansinkhiba maramna thong adu manungdagi makhoina hangdokpa ngamlamde amadi Astingi phone adugi signal adusu amata fangdabadu thengnarami. Masidagi makhoi ani office kada leiriba landline adugi manak tamna amuk laklami. Office adugi manakta lakpagi matang aduda kadaidagino khangdaba makhol khara tarakpadagi makhoi ani office ka aduda sensinduna ka adugi thong adu lonsilamkhi. Asumna Tommy na telephone gi khuthangda police ka pau faunanaba honarami. Adubu line adu mayek sengna tadabadagi police ka fajana pau faunaba ngamdana line adu tatkhirami. Asumna makhoi ani pakhanna leiringai matang aduda makhoina leiriba ka adugi mapalda asiba haksang amagi makhongda bel ama kisankhibagi bel adugi makhol adu taraklami. Hairiba bel gi makhol adu karino khangdonaba Astinna ka adugi thonggi ahoba makhada pakthaduna mapalda yengbada autopsy room dagi mangkhiba asiba haksang ama thong adugi mapalda lepaga leirambadu thengnarami. Madudagi khangogdana asiba haksang aduna ka adugi thong adu hangdoraknaba hon aduna thilaklami. Matau aduda mapa masa aduna thong adubu hangdoraktanaba upu amana ngaksilamkhi. Mapaldagi thong thilakliba adu lepkhraba amadi makhongda kiriba belgi makhol adusu takhidraba tungda
अस्तिन का अदुगी थोंग अदु हांगदोक्तुना मपालदा ओइरिबा फिबम अदु यंगसिंदुना असीबा हक्सांगना सिंगबा कनामता मपालदा लेत्रबा हाइना चेक तौरमखी हौजिक मफम असिदा ओइरक्लिबा मखोय अनिना थेंगनरिबा अंगकपा किनिंगाय ओइरिबा मतौसिंग असि जेंदोगी असीबा हक्सांग असिना ओहेलकपनी हाइना मखोय अनिना थाजरमी मरम अदुना जेंदोगी हक्सांग अदुबु मई थादोक्तुना मांगहन्नबा मखोय अनिना लेपनरमखी असुमना टॉमी अमदी अस्टिन अमुक हन्ना ऑटोप्सी रूम अदुदा चंगलकलमखी अमदी ऑटोप्सी तौबा हौरमलबा जेंदोगी हक्सांग अदु मफम अदुदा लेंगदना लेरमबदु उरमखी मदुदगी मखोय अनिना जेंदोगी हक्सांग अदुबु मई थादोक्नबा अतोपा का अमदा लेरिबा क्रिमेटोरियम दा पुनबा थौरांग तौरकपदा ऑटोप्सी रूम अदुगी थोंग अदु मसा मतोमदा चेना लोनसिनखिरमी अस्टिन थोंग अदुबु हांगदोक्नबा हाइदुना सिंजंग अमा पाइदुना थोंग अदुदा यानसिलमी सिंजंगना यानखिबगी थोंग अदुगी अहोबा मरक अदुदै मपालदगी असीबा हक्सांग अमना खंगौदना अस्टिनदा येंगलक्लमी मदुदगी अस्टिनना जेंदोगी हक्सांग अदुदा थाव हैजिनदुना का अदुमक्तदा जेंदोगी हक्सांग अदुबु मई थादोलमखी अदुबु साकलक्लिबा मई अदु का अदुगी सिलिंगदा थुना यांगना संदुरक्लमखी मसिदगी मखोय अनिना लेरिबा का अदु मईना तुमना साकलक्पा तारे खंदुना मई अदु मुथनबा होनरमी अदुबु यामना ngaklibadi मई साकलिबा अदु मुतख्रबा तुंगदा जेंदोगी हक्सांग अदुदी करिसु थोइदोकपा अहोंगबा अमता लेरमखिदे मसिदगी मखोयना युम अदुगी मखादा लेरिबा अदुदगी मथक्ता काखनबा लेरिबा लिफ अदु मथौ तौरकपगी मखोल अदु टॉमी अमदी अस्टिनना तारक्लमी असुमना मखोय अनि ऑटोप्सी रूम अदुदगी थोंग हांगदोकपा यारदुना मखोता सिंजंग अमा पाइदुना लिफ लेरिबा अदु तमना लाक्लमी लिफ अदुगी मनाक्ता यौरदुना लिफ अदुगी मांगदा मखोय अनि लेपदुना थोंग हांगदोरकपा ngairमखी मतांग अदुदा अमंबा मरक्तगी अस्टिन अमदी टॉमीना लेरिबा माइकई अदु तमना असीबा हक्सांग अमगी मखोंगदा बेल अमा कीखिबा अदुगी बेलगी मखोल अदु तारक्लमी मखोल अदु ताबदा लिफ की थोंग अदु थुना हांगदोरकनबा अकीबा अमगा लोइनना लिफ की बटन अदु अस्टिनना नममी असुमना असीबा हक्सांगी मखोंगदा कीरिबा बेल अदुगी मखोल तारिबा अदु टॉमी अमदी अस्टिनना लेरिबा मफम अदुदा असुम नक्सिना संगसिलक्पगी मखोल तारक्लमी मतांग अदुदा लिफ की थोंग अदुसु हांगदोरक्लमी अमदी अस्टिनना महाकी मपा टॉमीगा लोइनना लिफ अदुगी मनुंगदा संगलमखी अदुम ओइनमक लिफ की थोंग अदु थिंजिनबा होनबदा अवाबा मो ओइरमखी थोंग थिंजिनबा यादबा अदुना मरम ओइरगा लिफ अदुसु मथक्ता काखतनबा होनबा अदु यारमखिदे असुमना मखोय अनिगी मनाक्ता असुम नकना संगसिलक्लिबा बेलगी खोंजेल अदुदा टॉमीना महाकी मखुता पाइरिबा सिंजंग अदुना पोजिशन लौदुना यानबा लेरमखी हारिबा लिफ की थोंग अदुगी ममांगदा अमंबा मरक अदुदा हारिबा बेलगी खोंजेल तारिबा सक्तम संगलक्पदु उबदा टॉमीना पाइरिबा सिंजंग अदुना सक्तम अदुदा यानसिलमखी मदुदगी बेलगी खोंजेल ताखिबगी मखोल अदु लेपमखी अमदी टॉमीना लिफ अदुदगी मपालदा थोक्तुना येंगलुबदा अस्टिनगी गर्लफ्रेंड इमा मखादा तादुना सीरगा लेरमबदु थेंगनरमी इमाबु टॉमीना हाटपनी हाइबसी खंगलकपदा टॉमी साथीना थमोय सोकपा हाइबदु ओइरमखी अमदी अस्टिनसु इमागी मनाक्ता संगसिनदुना थमोय सोकना तेंगथाजरमखी मसिगी मतुंगदा असिगुंबा लाइबक थीबा नुंगाइतबा फिबम असिदा मखोय अनि अमुक हन्ना लिफ अदुगी मनुंगदा संगलक्तुना मथक्ता काखनबा होनरमखी अदुबु लिफ अदु मथौ तौदबा हाइबदु ओइरमखी मदुदगी मखोय अनि लिफ अदुगी मखादा फमथरदुना टॉमीदा करिगुंबा अवाबगी सैना फावरदुना महाकी फुरित अदु चिंखतुना पुक्सियापता येंगलुबदा दाखफम मयाम अमा तारगा लेरमबदु थेंगनरमी मखोय अनि फमना वारी सानरदुना अस्टिनना टॉमीदा नुंगाइतना हाइरक्लमी इमाबु अयाकना मफम असिदा लाक्नबा ममांगदा हाइखिबनी हाइना फोंदोलमखी मदुदा टॉमीना पुमनमक असी आइगी इरालनी हाइरदुना जेंदोगी मतांगदा वारी सानबा होरक्लमी अखोय अनि मफम असिदा मखा ताना सुम लैथरबदी सोइदनमकी सीरगनी जेंदोगी हक्सांग अदु लेंदुना मतौ करमना सीखिबनो हाइबसी थिजन्नबा होनबदा महाकपु मतौ करमना सीखिबनो हाइबगी असेंगबदु अखोयदा खंगनदनबा महाकना होनरकपा माली मरम अदुना महाकपु मतौ करमना सीखिबनो हाइबसी अखोयना खंगलबदी जेंदोगी असीबा हक्सांग असिना अखोयदा तौरक्लिबा ओहेलक्लिबा सिंग असिदगी थिंगनबा अखोयना उपाय थिदोकपा ngamba yai haina टॉमी अमदी अस्टिनना खनरमी असुमना ऑटोप्सी रूमदा लेहौरिबा जेंदोगी मनाक तमना चनबा मखोय अनि लिफ अदुदगी थोलक्लमे ममांगदा जेंदोगी थवाइना क्रिमेटोरियमगी मई अदु मसा मतोमदा चाखनदुना मदुदगी थोलक्पा मैखु अदुना ऑटोप्सी रूमदा चंगदबा लंबी अदु मैखु ngakta ngairaga लेरमबदु मखोय अनिना लाकपदा थेंगनरमखी मखोय अनि मैखु मरक अदुदा फाउदुना लाकपदा तोंगान तोंगानबा थवाइसिंगना टॉमीदा अकनबा साफु फिरक्तुना महाक सैथेंग फंगलमखी सैना खांगदुना मखादा तारगा लेरिबा टॉमीबु अस्टिनना मैखु मरक अदुदा उरक्तुना ऑटोप्सी रूम अदुदा पुसिलक्लमी
Room adugi thong adu chena thingzillaba tungda mathabak adu mamangda lenduna thijinba hauramlaba Jendogi manakta makhoi ani changlaklammi. Madudagi Astinna Jendogi makoki saru adu lenthatuna brain gi tissue cell gi sample amakhak lauraba tungda Jendogi makoki lenthatkiba saru adu hanagi fibamda amuk thanamkhi. Hariba brain gi sample adu test tawduna thijillaba tungda Jendogi brain gi tissue cell asi hojiksu mathau tawri hingli haibasi khanglaklammi. Masina maram oiraga Jendo sibagi maram asi khangba ngamdabani hojiksu mahak hingli karigumba energy amana Jendo bu hinghanduna thamli haina Tommy na Astinda hairamkhi. Masigi tungda Jendo gi stomach dagi mamangda fangkhiba fi da yegliba symbol adu amuk hanna yengsinbada Leviticus 20:27 amadi 16:93 haina irambadu thengnaramkhi. Masidagi Tommy na mahaki lairik thambamdagi Holy Bible gi lairik ama lauthaduna faktoktuna yenglami amadi Leviticus 20 haina thaba sena adugi verse 27 da faktoktuna yenglamkhi. Maduda asibagi spirit thawai amabu thijilliba nupa natraga nupi adu laifataba sanaba heiba mioi ama oibana haibadi wish oibagi damak hairiba thijilliba mioi adu masamaki makuta sigani haina iraga lerambadu Tommy amadi Astinna thengnaraklammi. Amaromda 1693 haina fi da iramliba duna Jendo si 17th century gi mioi amani haibasi khanglammi amadi Hariba sahi asida sahi nauriba nupi masa mayam ama wisni haina maral sijinduna minungsi leitana ot naiba tawkhibagi haukraba thodok ama ningsinglaklammi. Asumna matam aduda Jendo bu wisni haibagi damak ot naikhiba dugi khudam sangdam oina Tommy amadi Astinna thijinbada Jendo gi mayagi yapang yawramkhidaba saruna chingba teklamba amadi haksang manungda ot naikibagi dakfam singadu taribani haibasi khanglaklammi amadi Pulisna Jendo gi masak identity khangkhidaba adu mahaksi 17th century gi mioi ama oibanani haibasi makhoi anina khanglaklammi. Jendo bu ot naiduna lining laisol gi thorom pangthokpada soikhibadagi matam adudagi hojik fawba mahaksi adum hingduna leirakpa oiramgani haina Tommy amadi Astinna khanaraduna matam aduda mayamna Jendo bu otkhiba amadi hojikna amuk matau karamna mahakpu sikhibano haina aikhoina thijiliba asida mahakna fangliba saina asi aikhoida su sap manana fawhanba Jendo na pamba mali haina Tommy na fongdolamkhi. Masigi wafam asi haireduna Tommy na mahaki furit adu haigatuna yenglubada Jendo na fangliba saina adugumna Tommy su saina fangduna masada dakfam mayam tabadu thengnarami. Jendo gi awa saina asi sap manana aikhoida su fangnaba mahakna laman khumba oina hojik fawa aikhoi ani hinghanduna thamlibani haina Tommy na aroibada fongdolamkhi. Mahaki wafam aduda Astinna karigidamak aikhoida dasa asi taribano haina haibada Tommy na fongdolami. Jendo gi lambida aikhoina sangsinduna leptuna leirubagi aikhoida dasa asi taribani haina pakum piramkhi. Tommy na makha tarakladuna hojiksu Jendo awa saina khanglaga leiri aduna mahakna laman khumlakpa lepakhiroi haina hairakpagi matang aduda makhoina leiriba room dugi sena loliba thong aduda moktagi mangkhiba asiba haksangsing aduna mapaldagi thong adu thugaiduna sangsilaknaba honaraklammi. Maduda Astinna ngamjaba pangal sijinaduna thong adubu ngaknaba honaramkhi. Masidagi oirakliba fibam asi hena lusilakle haina khalladuna Tommy na Jendo gi manakta sangsinduna hairami aihak nanga makha tana lanthengnararoi aigi isanupa Astinbudi sokhanbiganu nahaki mateng pange haina hairaduna Jendo na pamliba du Tommy dagi launaba haijarami. Masidagi Tommy gi masa pumba du Jendo na fangkhiba saina aduga sap manana fanglaklammi. Haibadi Tommy gi khut amadi khongi saru adu masa matomda teklaklammi. Masida sunatana Tommy gi haksang manungi kayatsing lungs na singba adu saktheklakpagi saina adu Tommy na fanglammi. Asumna Tommy na mathang saitheng fanglakpa aduda Jendo gi autopsy tawriba masa haksang aduna hanagumna oisinba hawraktuna autopsy tawbada Jendo gi haksang adu lenbada ina singba makhada takhiba adu mahaki masa manungda hanjinkhiduna hanagi fibamda hanjilaklammi. Matau asumna Jendo da fangkhiba saitheng sing adu Tommy da oina hanjinkhiba adudai Tommy na fauriba saina adu khangba ngambagi pangal leitraduna Tommy na masanupa Astinda mahakpu hanaba haireduna makhada taduna leiriba thang aduda Tommy na yengduna ingit taroklammi. Masidagi Tommy na wana saina khangliba aduda masanupa Astinsu yengba ngamdraduna makhada taduna leiriba thang adu paiduna Astinna Tommy bu mathabakta thang na thinduna halamkhi. Asumna Astinna nungaitana amadi tengthana leiringai serak aduda autopsy room adugi light adu hanagumna ngalaklammi amadi radio dusu mahousagumna khonglaklammi. Masidagi Astinna mahaki maming adu mapaldagi kanagumba mioi amana kaurakpagi makhol taraklammi.
ꯀꯧꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯖꯦꯟꯗꯣꯕꯨ ꯑꯣꯇꯣꯞꯁꯤ ꯇꯧꯅꯕꯒꯤ ꯄꯨꯔꯛꯈꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯅꯤ ꯍꯥꯏꯅ ꯑꯁꯇꯤꯟꯅ ꯈꯜꯂꯝꯃꯤ ꯑꯃꯗꯤ ꯑꯁꯇꯤꯟꯅ ꯂꯩꯔꯤꯕ ꯑꯣꯇꯣꯞꯁꯤ ꯔꯨꯝ ꯑꯗꯨꯗꯒꯤ ꯃꯇꯦꯡ ꯂꯧꯅꯕ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯇꯤꯟꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯄꯥꯜꯗ ꯊꯣꯛꯅꯕ ꯂꯩꯔꯤꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯃꯊꯛꯇ ꯅꯟꯁꯤꯟꯈꯤꯕ ꯑꯗꯨꯗꯩ ꯍꯥꯡꯗꯣꯛꯄ ꯌꯥꯗꯅ ꯂꯩꯔꯝꯈꯤ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯒꯤ ꯈꯣꯟꯖꯦꯜꯅꯤ ꯍꯥꯏꯅ ꯊꯥꯖꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯄꯥꯜꯗꯒꯤ ꯑꯁꯇꯤꯟꯕꯨ ꯀꯧꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯅꯕ ꯑꯁꯇꯤꯟꯗ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯇꯤꯟꯅꯁꯨ ꯃꯅꯨꯡꯗꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯅꯕ ꯃꯈꯥ ꯇꯥꯅ ꯀꯟꯅ ꯍꯣꯠꯅꯔꯝꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯖꯦꯟꯗꯣꯕꯨ ꯑꯣꯇꯣꯞꯁꯤ ꯇꯧꯅꯕꯒꯤ ꯂꯦꯟꯕ ꯍꯧꯔꯝꯗꯥꯏꯗ ꯔꯦꯗꯤꯑꯣꯗ ꯑꯔꯤꯕ ꯏꯁꯩ ꯑꯃ ꯃꯁꯥ ꯃꯇꯣꯝꯗ ꯊꯥꯔꯛꯈꯤꯕ ꯑꯗꯨ ꯑꯣꯏꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯅꯤ ꯍꯥꯏꯅ ꯑꯁꯇꯤꯟꯅ ꯊꯥꯖꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯄꯥꯜꯗꯒꯤ ꯑꯁꯇꯤꯟꯕꯨ ꯀꯧꯔꯝꯕꯗꯒꯤ ꯏꯁꯩ ꯑꯗꯨ ꯑꯣꯏꯅ ꯁꯛꯂꯛꯂꯝꯈꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯁꯇꯤꯟ ꯄꯥꯈꯠꯄ ꯐꯥꯎꯔꯗꯨꯅ ꯃꯍꯥꯛꯅ ꯊꯣꯡ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯕ ꯑꯗꯨ ꯂꯦꯞꯂꯗꯨꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯃꯅꯤꯡꯗ ꯍꯜꯂꯛꯂꯝꯃꯤ ꯑꯃꯗꯤ ꯃꯇꯥꯡ ꯑꯗꯨꯗꯁꯨ ꯃꯃꯥꯡꯗ ꯇꯥꯈꯤꯕ ꯕꯦꯜꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄꯗꯒꯤ ꯑꯁꯇꯤꯟ ꯍꯦꯟꯅ ꯑꯀꯤꯕ ꯐꯥꯎꯔꯛꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯁꯇꯤꯟꯅ ꯃꯈꯥꯗ ꯌꯦꯡꯊꯗꯨꯅ ꯕꯦꯜꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕ ꯑꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯌꯦꯡꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯒ ꯁꯛꯇꯝ ꯑꯃꯠꯇꯗꯤ ꯃꯈꯥꯗ ꯂꯩꯕ ꯎꯔꯝꯈꯤꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯁꯇꯤꯟꯅ ꯑꯣꯟꯊꯣꯔꯛꯄꯗ ꯁꯤꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯄꯥ ꯇꯣꯃꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯁꯇꯤꯟ ꯄꯥꯈꯠꯂꯝꯃꯤ ꯑꯃꯗꯤ ꯈꯪꯗꯨꯅ ꯃꯅꯤꯡ ꯍꯟꯕꯗ ꯃꯊꯛ ꯑꯗꯨꯕꯨ ꯈꯥꯔꯤꯕ ꯎꯒꯤ ꯔꯦꯂꯤꯡ ꯑꯗꯨ ꯇꯦꯛꯇꯨꯅ ꯃꯈꯥꯗ ꯇꯥꯗꯨꯅ ꯃꯍꯥꯛꯁꯨ ꯁꯤꯔꯝꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯖꯦꯟꯗꯣꯕꯨ ꯑꯣꯇꯣꯞꯁꯤ ꯇꯧꯅꯕꯒꯤ ꯊꯅꯝꯂꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯑꯁꯇꯤꯟ, ꯇꯣꯃꯤ ꯑꯃꯗꯤ ꯏꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯎꯕꯗ ꯑꯉꯛꯄ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯈꯤ꯫ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯑꯁꯤꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯃꯃꯥꯡꯗ ꯄꯨꯂꯤꯁꯅ ꯖꯦꯟꯗꯣꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯐꯪꯈꯤꯕ ꯃꯐꯝ ꯑꯗꯨꯒꯨꯝꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯈꯤ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯑꯗꯨ ꯌꯦꯡꯁꯤꯜꯂꯗꯨꯅ ꯇꯣꯃꯤꯒꯤ ꯏꯃꯨꯡ ꯑꯁꯤ ꯑꯩꯍꯥꯛꯅ ꯆꯍꯤ 10ꯃꯨꯛ ꯈꯪꯂꯒ ꯂꯥꯛꯂꯕꯅꯤ ꯍꯥꯏꯔꯗꯨꯅ ꯃꯣꯛꯇ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯃꯅꯨꯡꯗ ꯌꯥꯎꯔꯒ ꯂꯩꯔꯝꯕꯗꯨ ꯌꯦꯡꯁꯤꯜꯂꯕ ꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯝꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯑꯉꯛꯄ ꯆꯃꯝꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯖꯦꯟꯗꯣꯕꯨ ꯑꯣꯇꯣꯞꯁꯤ ꯇꯧꯅꯕꯒꯤꯗꯃꯛ ꯄꯨꯔꯛꯈꯤꯕ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯑꯗꯨꯗ ꯆꯞ ꯃꯥꯟꯅꯅ ꯑꯍꯣꯡꯕ ꯂꯩꯇꯅ ꯂꯩꯔꯝꯕ ꯑꯗꯨꯁꯨ ꯊꯦꯡꯅꯔꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯖꯦꯟꯗꯣꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯑꯣꯇꯣꯞꯁꯤ ꯇꯧꯅꯕꯒꯤꯗꯃꯛ ꯊꯥꯈꯤꯅꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯈꯟꯅꯔꯗꯨꯅ ꯖꯦꯟꯗꯣꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯑꯦꯝꯕꯨꯂꯦꯟꯁ ꯒꯥꯔꯤ ꯑꯃꯗ ꯍꯥꯞꯀꯠꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯂꯣꯏꯁꯤꯟꯕꯗ ꯑꯦꯝꯕꯨꯂꯦꯟꯁ ꯗ꯭राꯏꯚꯔ ꯑꯗꯨꯅ ꯖꯦꯟꯗꯣꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯒꯥꯔꯤ ꯊꯧꯗꯣꯔꯛꯄꯗ ꯃꯃꯥꯡꯗ ꯑꯁꯇꯤꯟ ꯑꯃꯗꯤ ꯇꯣꯃꯤꯅ ꯖꯦꯟꯗꯣꯕꯨ ꯑꯣꯇꯣꯞꯁꯤ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥ ꯃꯇꯣꯝꯇ ꯔꯦꯗꯤꯑꯣꯗ ꯑꯔꯤꯕ ꯏꯁꯩ ꯑꯃ ꯊꯥꯔꯛꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯏꯁꯩ ꯑꯗꯨ ꯑꯦꯝꯕꯨꯂꯦꯟꯁ ꯒꯥꯔꯤ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯔꯦꯗꯤꯑꯣ ꯑꯗꯨꯗꯒꯤ ꯃꯇꯣꯝꯗ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤ ꯑꯗꯨ ꯍꯣꯡꯈꯤꯗꯨꯅ ꯆꯞ ꯃꯥꯟꯅꯕ ꯑꯔꯤꯕ ꯏꯁꯩ ꯑꯗꯨ ꯑꯣꯏꯅ ꯂꯥꯛꯂꯝꯈꯤ꯫ ꯑꯃꯗꯤ ꯖꯦꯟꯗꯣꯒꯤ ꯃꯈꯣꯡꯒꯤ ꯈꯣꯡꯕꯤ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯗ ꯂꯦꯡꯂꯛꯄꯗꯨ ꯑꯔꯣꯏꯕꯗ ꯎꯠꯂꯗꯨꯅ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯃꯤꯌꯥꯝꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ, ꯀꯃꯦꯟ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯑꯃꯁꯨꯡ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯊꯥꯒꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯃꯨꯚꯤꯁ ꯔꯤꯚꯤꯜ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯔꯣꯏꯕꯗ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ꯫